Manipur miyam gi khongchad mifam pangthok pa laingang na khudak tagi thingkhre anauba nahagi lup kharada mifam pangthok pa gi permit pi daba yana leire Manipur da haukiba me ahum dagi hauraga thogli ba irang asina maram oiraga numidang gi matamda curfew loinana ayuk nungthil gi matamda na 144 salaiduna miyam tinba yahandana leiringai cherak asida nahona na amuk Manipur gi district khudingmak ke authority na order amamam thoktuna state asige mafam pumnamakta mangjona ayaba laudrabade wakat khongchat mifam khongjang changsin bana chingba thawong sing amata yararoi haire Imphal West, Imphal East, Thoubal, Bisnupur, Churachandpur, Tengnopal, Kangpokpi amade Kaksingi District Magistrate singna khuyek piduna thadorokpa cherol singna hai Code of Criminal Procedure CRPC 1973 gi section 144 gi matungin na haukiba September ani amasong ahum dage district asida curfew komthokpa matamdasu mi punbada thingba thamduna lerakhiba nei loinana sigumba thingba si leiba maramna district sing asida rele wakat mifam public meeting na singba sing pangthokpa matamda mangjona na district authority dagi ayaba launana ba kanba yathang tauthaduna leiriba nei adubu kanagumba miyoi khutpu kharana rele wakat mifam public meeting na singba sing itatatana pangthorokpa thengnare hairiba sing asi pangthokpada mangjona na district authority dagi ayaba laukhibasu leite Masina maram oiraga miyoi bagi lanthum amangata thorokpa amade pamdaba thogdok sing thorokpa yabagi oithokpa leire asigumba thawong sing asi matam chana thingaudrabade hena pamdaba thogdok sing thorokpa yabagi oithokpa lakpadage tangai fadana CRPC gi section 144 gi makada district sing asi da miyam punba khongjang changsin bana chingba sing asi khudaktagi athingba thamkhibane tangai fadana sigumba khongjang sing asi yana democratic oiba mawong da sangsin gadaba leidabasu mari leinaba district authority sing dage mangjona ayaba lawgadaba nei karigumba asigumba ayaba si yaudana makhal amatagi khongjang changsilamba thengnarabade logi oiba chapsaba action lawkhatlaga nei adum moinamak athingba sida police paramilitary military amadi duty da leiba government official singi oinade council loi mangjona mari leinaba district magistrate gi ayiba permission yauraga pangthokpa mifam amade Procession singi oinasu athingba sina council loi Lining Laisholga mari leinaba khudam luhong khongdongba amasung asi anaga mari leinaba thauram singi oinade district magistrate gi permit lawdrabasu pangthokpa yagane loinana lainga ki tongan ba department singna pangthokpa thauram singi oinasu permit mathau taroi maram asina laingang na nongna thogliba kanglon sing asi miyamna mapung phana ngakna chatpiduna state asida tangdu leitaba hanjilhana bo na minasi haire Thazaba yaba mafumdagi phangba paugi matungin na lamdam asida nauna thorakhiba nahagi lup kharana sinba thauram singi oinade mari lainaba singna permit amata pidaba yana leire haire